ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯊꯣꯛ ꯆꯠꯄ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯅꯥꯟꯕ ꯂꯧꯁꯤꯡꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯁꯨꯕ ꯅꯣꯝꯕꯗꯤ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯃꯥꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯔꯨꯔꯕꯁꯨ ꯇꯣꯅꯥꯟꯕ ꯅꯨꯄꯥꯁꯤꯅ ꯑꯣꯂꯩ ꯄꯥꯂꯩ ꯇꯧꯗꯨꯅ ꯊꯕꯛ ꯀꯌꯥꯗꯒꯤ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯔꯛꯄꯅ ꯅꯨꯄꯥ ꯑꯁꯤ ꯄꯥꯈꯪ ꯃꯊꯣꯠ ꯐꯥꯔꯛꯂꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯖꯕ ꯐꯤ ꯁꯦꯠꯄ ꯃꯅꯤꯡ ꯇꯧꯅ ꯆꯥꯕ ꯊꯛꯄ ꯎꯕꯗꯁꯨ ꯃꯍꯥꯛꯁꯨ ꯑꯐꯕ ꯐꯖꯕ ꯑꯍꯥꯎꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯂꯛꯂꯦ, ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯂꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗ ꯇꯣꯅꯥꯟꯕꯅ "ꯏꯃꯥ, ꯑꯩ ꯐꯨꯔꯤꯠ ꯐꯖꯕ ꯑꯃꯒ ꯈꯣꯡꯒ꯭ꯔꯥꯎ ꯐꯖꯕ ꯑꯃꯒ ꯈꯣꯡꯎꯞ ꯑꯃꯇꯒꯗꯤ ꯂꯩꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯒ ꯇꯤꯟꯅꯔꯛꯄꯗ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯉꯪꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯈꯥꯡꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯁꯅꯨ ꯈꯜꯂꯕꯣꯔꯦ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯁꯨꯔꯨ ꯅꯣꯝꯂꯨꯕ, ꯁꯤꯡ ꯆꯟꯕ, ꯉꯥ ꯐꯥꯕꯅꯆꯤꯡꯕ ꯌꯣꯜꯂꯨꯔꯒ ꯐꯪꯂꯛꯄꯗꯒꯤ ꯈꯔ ꯈꯔ ꯇꯨꯡꯁꯤꯟꯗꯨꯅ ꯋꯥ ꯎꯇꯣꯡ ꯑꯃꯗ ꯊꯝꯂꯝꯕ ꯎꯇꯣꯡꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯆꯥꯗ ꯄꯩꯁꯥ ꯄꯤꯔꯦ꯫ ꯇꯣꯅꯥꯟꯕ ꯍꯔꯥꯎꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤꯗꯨꯅ ꯃꯥꯅ ꯄꯥꯝꯕꯁꯤꯡ ꯑꯗꯨ ꯂꯩꯔꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯈꯣꯡꯎꯞ ꯄꯨꯝꯕ ꯁꯦꯠꯆꯤꯟ ꯆꯥꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯂꯒ "ꯏꯃꯥ, ꯑꯩꯍꯥꯛ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯊꯣꯛ ꯆꯠꯄ ꯍꯧꯔꯒꯗꯕꯅꯤ꯫ ꯑꯩꯅ ꯊꯣꯛ ꯆꯠꯂꯕꯗꯤ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯒꯗꯧꯔꯕꯅꯤ"꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ "ꯏꯕꯨꯡꯉꯣ, ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ" ꯍꯥꯏꯅ ꯃꯃꯥꯗꯨꯅ ꯇꯣꯅꯥꯟꯕꯗ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯝꯃꯤ꯫ ꯇꯣꯅꯥꯟꯕ ꯆꯥꯎꯕꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯅꯤꯡꯕꯗꯣ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯅꯥꯗ ꯍꯥꯟꯅ ꯑꯩꯍꯥꯛꯁꯤ ꯊꯣꯛ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯆꯠꯅ ꯆꯠꯅ ꯈꯟꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯁꯃꯨ ꯍꯟꯖꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯁꯃꯨ ꯍꯟꯖꯕꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯅꯤꯡꯉꯣꯜ 5 ꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯁꯃꯨ ꯍꯟꯖꯕ ꯅꯨꯄꯥꯗꯨꯗꯤ ꯂꯩꯔꯝꯗꯦ꯫ ꯊꯣꯛ ꯅꯨꯄꯥꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯃꯥ ꯑꯣꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯂꯒ "ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫ "ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯏꯕꯨꯡꯉꯣ"꯫ ꯊꯣꯛꯅ "ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤ ꯏꯕꯦꯝꯃ ꯂꯩꯕ꯭ꯔꯥ"꯫ ꯁꯃꯨ ꯍꯟꯖꯕꯒꯤ ꯅꯨꯄꯤꯅ "ꯏꯆꯥꯅꯨꯄꯤ ꯀꯔꯝꯕꯅꯣ ꯏꯕꯨꯡꯉꯣꯅ ꯍꯪꯕꯤꯔꯤꯕꯁꯤꯕꯣ"꯫ ꯊꯣꯛꯅ "ꯏꯃꯥ, ꯈꯔ ꯉꯧꯕꯤ ꯃꯁꯛ ꯃꯇꯧ ꯆꯟꯈꯣꯟꯕꯤꯗꯨꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ "ꯑꯣ ꯑꯣ, ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯃꯦꯝꯇꯣꯝꯕꯤꯅꯤꯅꯦ"꯫ ꯊꯣꯛꯅ "ꯆꯨꯝꯃꯤ ꯏꯃꯥ, ꯃꯦꯝꯇꯣꯝꯕꯤ ꯍꯥꯏꯕꯗꯨꯅꯤ, ꯑꯩꯅ ꯃꯃꯤꯡ ꯀꯥꯎꯈꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯊꯣꯛꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯅꯥꯎꯊꯦꯝ ꯇꯧꯔꯛꯂꯤ꯫ ꯁꯃꯨ ꯍꯟꯖꯕꯒꯤ ꯅꯨꯄꯤꯅ "ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯗ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯌꯨꯒꯦ"꯫ ꯊꯣꯛꯅ "ꯏꯃꯥ, ꯅꯃꯥꯟꯅꯕꯤꯒꯤ ꯅꯃꯥꯟꯅꯕ ꯂꯥꯛꯏ, ꯆꯪꯍꯜꯂꯛꯎꯔꯥ ꯆꯠꯍꯟꯈ꯭ꯔꯣꯔꯥ ꯍꯦꯛꯇ ꯍꯪꯕꯤꯔꯣ" ꯍꯥꯏꯖꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯀꯧꯔꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯅ ꯃꯦꯝꯇꯣꯝꯕꯤꯗ "ꯏꯕꯦꯝꯃ, ꯇꯥꯔꯕꯔꯥ? ꯅꯃꯥꯟꯅꯕꯤꯒꯤ ꯅꯃꯥꯟꯅꯕ ꯂꯥꯛꯏꯅꯦ, ꯃꯍꯥꯛꯄꯨ ꯆꯪꯍꯜꯂꯛꯎꯔꯥ ꯆꯠꯍꯟꯈ꯭ꯔꯣꯔꯥ"꯫ ꯃꯆꯥꯅꯨꯄꯤꯅ "ꯏꯃꯥ, ꯆꯪꯍꯜꯂꯛꯎ" ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯔꯕꯗ ꯊꯣꯛꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯇꯣꯝꯕꯤꯅ ꯊꯣꯛ ꯄꯥꯈꯪ ꯎꯕꯗ ꯉꯛꯂꯗꯨꯅ "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ" ꯍꯪꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯅ "ꯑꯩꯁꯦ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯅꯠꯇꯦ, ꯌꯥꯝꯅ ꯇꯟꯅ ꯃꯤꯒꯤ ꯄꯥꯈꯣꯟ ꯑꯃꯒꯤꯗꯃꯛ ꯆꯠꯇꯕ ꯌꯥꯗꯗꯨꯅ ꯂꯥꯛꯏꯕꯅꯤ"꯫ ꯃꯦꯝꯇꯣꯝꯕꯤꯅ "ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯑꯃ ꯉꯧꯔꯣꯛ ꯉꯧꯕꯤꯗꯣ, ꯅꯈꯣꯏꯒꯁꯨ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕꯗꯨ ꯀꯔꯤ ꯍꯥꯏꯕ, ꯃꯥꯒꯤ ꯃꯃꯤꯡꯗꯨ ꯍꯥꯏꯔꯛꯏ"꯫ ꯃꯦꯝꯇꯣꯝꯕꯤꯅ "ꯀꯕꯣꯛꯂꯩ ꯍꯥꯏꯕꯅꯤꯅꯦ"꯫ ꯊꯣꯛꯅ "ꯍꯣ, ꯀꯕꯣꯛꯂꯩ ꯍꯥꯏꯕꯤꯗꯨꯅ ꯅꯉꯣꯟꯗꯒꯤ ꯍꯧꯖꯤꯛ ꯂꯤꯛꯀ ꯂꯩꯒ ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛ ꯀꯗꯥꯏꯗꯅꯣ ꯖꯒꯣꯏ ꯁꯥꯕ ꯆꯠꯀꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯅ ꯑꯩꯕꯨ ꯈꯔ ꯂꯧꯕꯤꯔꯨ, ꯅꯈꯣꯏ ꯏꯃꯥ ꯇꯥꯍꯟꯒꯅꯨ, ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯜꯂꯨꯒꯅꯨ" ꯍꯥꯏꯔꯛꯏ꯫ ꯊꯣꯛꯅ ꯑꯃꯨꯛꯁꯨ "ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ" ꯍꯪꯂꯛꯏ꯫ ꯃꯦꯝꯇꯣꯝꯕꯤꯅ ꯅꯣꯛꯇꯨꯅ "ꯑꯉꯥꯎꯕꯤꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯊꯥꯔꯛꯂꯤꯕꯁꯤꯕꯨ ꯁꯅꯥ ꯂꯧꯕꯗꯕꯨ" ꯍꯥꯏꯔꯛꯏ꯫ ꯊꯣꯛꯅ "ꯁꯅꯥ ꯂꯧꯕꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯗꯨꯅꯤ, ꯐꯔꯦ, ꯅꯪꯅ ꯄꯤꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯔꯕꯗ ꯃꯦꯝꯇꯣꯝꯕꯤꯅ "ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ, ꯐꯔꯦ" ꯍꯥꯏꯗꯨꯅ ꯂꯤꯛꯀ ꯂꯩꯒ ꯁꯤꯟꯅꯔꯛꯂꯦ꯫ ꯊꯣꯛꯅ "ꯃꯦꯝꯇꯣꯝꯕꯤ, ꯅꯈꯣꯏꯒꯤ ꯆꯥꯛꯀ ꯂꯩꯕ꯭ꯔꯥ" ꯍꯪꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ "ꯂꯩꯔꯕꯗꯤ ꯑꯩ ꯈꯔ ꯆꯥꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫
ꯃꯦꯝꯇꯣꯝꯕꯤꯅ ꯄꯥꯈꯪꯁꯤ ꯆꯥꯛ ꯑꯃꯨꯛ ꯄꯤꯖꯈꯤꯗ꯭ꯔꯕꯗꯤ ꯋꯥꯈꯜ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯣꯛ ꯄꯥꯈꯪꯗꯨꯗ ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯄꯤꯖꯔꯦ꯫ ꯊꯣꯛꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯦꯝꯇꯣꯝꯕꯤꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯤꯉꯩꯗ ꯃꯍꯥꯛꯅ ꯃꯃꯥꯡꯂꯣꯝꯗ ꯀꯅꯥꯁꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯦꯜꯂꯛꯂꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯗꯨꯁꯨ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯣꯛꯅ ꯁꯅꯥ ꯂꯤꯛꯇꯨ ꯄꯨꯔꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯧꯒꯤ ꯁꯅꯊꯣꯡꯗ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯣꯟꯅ ꯊꯣꯛ ꯆꯠꯂꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯀꯩꯅꯥ ꯀꯨꯃꯥꯔꯤꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯐꯝꯗꯨ ꯅꯨꯄꯥ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯅꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯐꯤ ꯑꯉꯥꯡꯕ ꯑꯃꯅ ꯃꯀꯣꯛꯇ ꯀꯨꯞꯁꯤꯜꯂꯗꯨꯅ ꯅꯨꯄꯤ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯤꯑꯣꯏ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯍꯪꯂꯝꯃꯤ꯫ ꯄꯥꯈꯪꯅ "ꯑꯩ ꯍꯌꯤꯡꯅꯤ" ꯍꯥꯏꯔꯛꯂꯕꯗ ꯃꯆꯥꯅꯨꯄꯤꯅ "ꯍꯌꯤꯡꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯅꯕ꯭ꯔꯥ?" ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯝꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯆꯕꯤꯅꯤ, ꯀꯦꯖ ꯃꯧꯖꯅ ꯂꯩꯕꯤꯅꯤ꯫ ꯀꯨꯃꯥꯔꯤꯕꯨ ꯌꯦꯡꯂꯒ "ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ, ꯆꯥꯛ ꯆꯥꯒꯦ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯆꯥꯛ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯑꯩꯁꯨ ꯏꯃꯥꯅ ꯌꯥꯔꯒ ꯆꯥꯒꯦ, ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯆꯥꯔꯔꯣꯏ꯫ ꯍꯪꯗ ꯍꯪꯕꯤꯔꯨ" ꯍꯥꯏꯅ ꯊꯣꯛꯅ ꯍꯥꯏꯔꯕꯗ ꯀꯨꯃꯥꯔꯤꯅ ꯃꯃꯥꯗ "ꯏꯃꯥ, ꯍꯌꯤꯡꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯌꯦ, ꯏꯃꯥꯅ ꯌꯥꯔꯕꯗꯤ ꯆꯥꯒꯦ, ꯌꯥꯗ꯭ꯔꯕꯗꯤ ꯆꯥꯔꯣꯏ ꯍꯥꯏꯌꯦ" ꯍꯥꯏꯔꯝꯃꯤ꯫ ꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨꯗ ꯉꯛꯂꯗꯨꯅ "ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯌꯤꯡꯅꯕꯨ ꯐꯔꯦ ꯐꯔꯦ, ꯆꯥꯎ ꯍꯥꯏꯌꯨ" ꯍꯥꯏꯔꯕꯗ ꯃꯆꯥꯅꯨꯄꯤ ꯀꯨꯃꯥꯔꯤꯅ ꯆꯥꯛ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯦ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯤꯉꯩꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯕ ꯎꯕꯗ "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦꯅꯦ?" ꯍꯪꯂꯛꯏ꯫ ꯊꯣꯛꯅ "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤ ꯃꯤꯡꯁꯤ ꯏꯃꯥꯅ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯌꯥ ꯏꯌꯥ ꯍꯥꯏꯅ ꯂꯛꯅꯕꯗꯒꯤ ꯅꯆꯥꯒꯤ ꯃꯤꯡꯁꯤ ꯏꯌꯥ ꯀꯧꯏ꯫ ꯊꯣꯛꯀꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯅ "ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯏꯆꯥꯒꯤ ꯃꯤꯡꯁꯦ, ꯐꯝꯃꯨ ꯐꯝꯃꯨ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯛꯅ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯀꯩꯅ꯭ꯌꯥ ꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯅꯤꯡꯒꯤ ꯁꯅꯊꯣꯡꯂꯣꯝꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯣꯏ ꯂꯥꯎꯕꯣꯏ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ "ꯀꯔꯤ ꯇꯧꯔꯒꯦꯅꯦ?" ꯍꯪꯂꯛꯄꯗ ꯃꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯏꯌꯥꯅ ꯏꯆꯥꯅꯨꯄꯤ ꯄꯨꯈ꯭ꯔꯦ, ꯏꯌꯥꯅ ꯏꯆꯥꯅꯨꯄꯤꯕꯨ ꯄꯨꯈ꯭ꯔꯦ" ꯇꯣꯏꯅ ꯃꯍꯥꯏꯔꯦ꯫ ꯅꯤꯡꯊꯧꯅ "ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯂꯥꯎꯔꯤꯕꯗꯨꯕꯣ? ꯅꯌꯥꯅ ꯅꯆꯥꯅꯨꯄꯤ ꯄꯨꯈꯤꯕꯕꯨ ꯄꯨꯅꯤꯡꯂꯒ ꯄꯨꯖꯁꯅꯨ" ꯍꯥꯏꯔꯕꯗ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯊꯧꯅ ꯑꯁꯦꯡꯕ ꯄꯥꯎ ꯈꯪꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯛꯇ ꯂꯨꯍꯣꯡꯕꯤꯗꯨꯅ ꯂꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯛ ꯆꯠꯄꯗꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯁꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫